ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯗꯟꯕ ꯊꯋꯥꯏꯅ ꯎꯀꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯄꯤꯛꯄ ꯈꯨꯟ ꯑꯃꯒꯤ ꯁꯤꯗꯥꯏꯗ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯇꯔꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯌꯥꯝꯅ ꯆꯝꯖꯕ ꯄꯥꯈꯪꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ 5 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯅꯤꯉꯣꯜ ꯑꯃꯈꯛ ꯇꯔꯛ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯕꯨꯡ 5ꯅ ꯃꯆꯟ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥ ꯐꯖꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯅꯣꯡꯃꯇ ꯐꯖꯔꯕꯤ ꯊꯕꯥꯕꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯃꯁꯤꯗ ꯊꯕꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯊꯣꯏꯕꯅ ꯂꯧ ꯀꯨꯝꯂꯨꯔꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯥꯎꯕꯅ "ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯁꯦ ꯐꯖꯔꯦꯍꯦ!" ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯣ ꯐꯖꯔꯁꯨ ꯅꯃꯤꯠ ꯊꯝꯂꯨꯅꯨ, ꯑꯩꯈꯣꯏꯒ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦ." ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣꯗ ꯏꯇꯥꯎ, ꯐꯖꯕ ꯍꯥꯏꯁꯤ ꯀꯅꯥꯅ ꯄꯥꯝꯗꯕ ꯌꯥꯎꯒꯦ?" ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯅ ꯅꯣꯛꯂꯒ "ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯊꯣꯏꯕꯒꯤ ꯃꯃꯤꯠꯇ ꯏꯆꯜ ꯊꯕꯥꯁꯦ ꯐꯖꯕ ꯌꯧꯗꯕꯒꯤꯔ ꯈꯪꯗꯦ, ꯅꯣꯡꯃꯇ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ, ꯅꯠꯇ꯭ꯔꯅꯦ ꯃꯇꯥꯎ?" ꯊꯣꯏꯕ ꯃꯇꯥꯎ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯔꯤꯁꯨ ꯈꯟꯗꯅ "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ? ꯏꯃꯥ ꯂꯥꯏꯔꯕꯤꯒ ꯇꯔꯛ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯝ ꯆꯥꯗ꯭ꯔꯤꯗ." ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯊꯣꯏꯕ ꯇꯨꯝꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃ ꯃꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯀꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯛꯇꯤ ꯎꯗꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯏꯕꯨꯡ, ꯏꯕꯨꯡ, ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ?" ꯊꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯊꯣꯏꯕ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯀꯥꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯗꯨꯅ "ꯏꯕꯨꯡ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯇꯝꯐꯥꯅꯦ." ꯊꯣꯏꯕ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯊꯣꯏꯕ ꯉꯛꯆꯥꯅꯅ "ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯁꯛꯁꯨ ꯎꯗꯦ, ꯈꯣꯟꯖꯦꯜꯇꯅꯤ ꯑꯩꯅ ꯇꯥꯔꯤꯕ." ꯅꯨꯄꯤꯗꯨ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯛꯇꯤ ꯎꯗꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯃꯪ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯈꯤꯇꯪꯗꯤ ꯅꯦ-ꯇꯥꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯃꯪꯗ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯑꯣꯜꯂꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯊꯣꯏꯕꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯔꯛꯁꯤꯗ ꯊꯣꯏꯕꯅ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧ ꯈꯨꯂꯪ ꯆꯠꯄ ꯈꯨꯗꯤꯡ ꯊꯕꯥꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯀꯌꯥ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄ ꯑꯗꯨꯗ ꯊꯕꯥ ꯏꯀꯥꯏꯕꯁꯨ ꯈꯖꯤꯛ ꯐꯥꯎꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯅ ꯈꯨꯜꯂꯥꯛꯄꯒꯤ ꯂꯧ ꯈꯨꯂꯪ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯊꯕꯥꯅ ꯃꯌꯥꯝꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯑꯣꯏꯅ ꯄꯅꯥ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯇꯥꯎ ꯃꯌꯥꯝꯗꯨꯗꯤ ꯊꯕꯥꯅ ꯇꯞꯄ ꯄꯅꯥ ꯈꯨꯗꯥꯞꯇꯨ ꯆꯥꯗꯧꯒꯤ ꯑꯩꯒꯤꯁꯨ ꯍꯥꯏꯅ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯈꯨꯗꯩ ꯃꯆꯤꯅ ꯃꯃꯥꯏꯒꯤ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯑꯍꯥꯡꯕ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ꯫ ꯊꯕꯥ ꯃꯌꯥꯝꯒꯤ ꯄꯅꯥ ꯄꯤꯕ ꯂꯣꯏꯔꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ "ꯇꯥ ꯊꯣꯏꯕ, ꯁꯦ ꯄꯅꯥ ꯆꯥꯎꯋꯣ." ꯊꯣꯏꯕ ꯊꯕꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯏꯆꯜ, ꯑꯩ ꯄꯅꯥ ꯆꯥꯗꯦ." ꯊꯕꯥ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯝꯃꯤ꯫ ꯏꯀꯥꯏꯕꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯈꯖꯤꯛ ꯅꯣꯛꯂꯒ "ꯑꯣꯍꯣ, ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯥꯅꯕꯁꯤꯗ ꯇꯥ ꯊꯣꯏꯕꯁꯨ ꯆꯥꯔꯝꯗꯧꯕꯩ ꯅꯤꯡꯂꯨꯔꯦ꯫ ꯑꯗꯣꯏꯗꯤ ꯇꯥ ꯊꯣꯏꯕ ꯄꯅꯥ ꯆꯥꯗꯦ ꯈꯪꯗꯕꯅꯤꯅ ꯑꯇꯩ ꯆꯥꯅꯕ ꯑꯃꯠꯇꯁꯨ ꯂꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯊꯪꯗꯗꯤ
ꯇꯥ ꯊꯣꯏꯕꯅ ꯆꯥꯅꯕ ꯍꯩꯔꯥ ꯈꯔꯁꯨ ꯍꯥꯞꯂꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯊꯣꯏꯕ ꯅꯣꯛꯂꯒ ꯑꯩ ꯈꯛꯀꯤꯕꯨ ꯀꯔꯤꯁꯨ ꯂꯥꯡꯂꯨꯅꯨꯗ꯫ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯕꯅ ꯃꯔꯛ ꯊꯠꯂꯒ ꯏꯇꯥꯎ ꯏꯕꯣ ꯄꯅꯥꯁꯦ ꯀꯣꯛ ꯆꯥꯔꯁꯨ ꯌꯥꯔꯤꯕꯅꯤ, ꯅꯪꯁꯤꯅ ꯇꯨꯀꯥꯎꯊꯅ ꯊꯤꯈ꯭ꯔꯦ꯫ ꯊꯣꯏꯕ ꯅꯣꯛꯂꯒ ꯍꯣꯏ ꯇꯥ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯕꯤꯌꯣ꯫ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯅ ꯑꯃꯨꯛ ꯂꯥꯎꯅ ꯑꯃꯨꯛ ꯈꯣꯡꯅ ꯇꯧꯗꯨꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯨꯟꯖꯣꯗꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯕꯥꯕꯨ ꯃꯆꯥ ꯈꯥꯕꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯂꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃꯠꯇ ꯍꯪꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯤꯗ ꯃꯆꯥꯅ ꯀꯔꯤ ꯈꯜꯂꯤ, ꯃꯍꯥꯛꯄꯨ ꯀꯨꯟꯖꯣꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯋꯥ ꯍꯧꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯊꯕꯥꯅ ꯀꯌꯥ ꯌꯥꯅꯤꯡꯅ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯃꯥꯅ ꯆꯤꯡꯅꯔꯗꯨꯅ ꯊꯕꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯃꯥꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯕꯕꯨ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯊꯣꯏꯕꯅꯗꯤ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯉꯛꯂꯣꯏ, ꯃꯆꯥꯅꯨꯄꯤ ꯐꯖꯔꯕꯤ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯍꯥꯏꯕꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯍꯥ ꯑꯍꯜ ꯄꯨꯝꯅꯃꯛꯅ ꯀꯂꯛꯅꯔꯤꯕꯅꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯅ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯕꯨ ꯄꯥꯝꯖꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯕꯅ ꯊꯣꯏꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯊꯕꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯞ ꯇꯧꯅ ꯏꯃꯥ, ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥ ꯇꯣꯛꯈꯣ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯄꯥꯕꯨꯡꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯃꯥꯗꯨ ꯃꯆꯥꯅ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯊꯕꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯕꯥ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯃꯃꯥꯗ ꯈꯣꯟ ꯀꯟꯈꯤꯕꯗꯨꯒꯤ꯫ ꯑꯃꯔꯣꯝꯗ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕꯅ ꯃꯥꯕꯨ ꯑꯁꯨꯛ ꯊꯧꯁꯥꯗꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯅ ꯃꯄꯥꯕꯨꯡꯗ ꯊꯕꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯊꯣꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯊꯣꯏꯕ ꯍꯥꯏꯔꯤꯁꯦ ꯏꯆꯦ ꯇꯃꯨꯒꯤ ꯃꯇꯣꯝꯗ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣꯅꯦ? ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ, ꯃꯈꯣꯏꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯇꯥ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯅ ꯁꯤꯠꯇ ꯇꯠꯄ ꯃꯈꯩ ꯌꯥꯗꯦ꯫ ꯈꯨꯂꯥꯛꯄꯗꯨ ꯅꯣꯛꯂꯒ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯂꯩꯇꯦ, ꯏꯆꯥꯅ ꯐꯩ ꯈꯟꯕꯗꯣ ꯇꯧꯖꯁꯅꯨ꯫ ꯊꯕꯥꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯏꯄꯦꯟ ꯄꯦꯟꯖꯗꯦ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣ ꯐꯔꯦꯁꯦ, ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ꯫ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯊꯣꯛꯄꯤꯔꯨꯔꯣ, ꯃꯝꯅ ꯊꯦꯡꯅꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯠꯀꯗꯕ ꯃꯊꯧ ꯆꯠꯈꯤ꯫ ꯈꯨꯂꯥꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯅ ꯊꯣꯏꯕꯕꯨ ꯈꯟꯖꯩ ꯍꯥꯏꯅꯁꯨ ꯇꯝꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯈꯨꯂꯥꯛꯄꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯃꯅꯤꯡ ꯇꯧꯅ ꯂꯩꯖꯧ ꯍꯥꯏꯔꯒ ꯌꯥꯗꯦꯅꯦ꯫ ꯅꯠꯇꯦ, ꯃꯗꯨꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯒꯨꯟ ꯀꯌꯥꯝ ꯂꯩꯕꯖꯥꯠꯅꯣ ꯈꯪꯒꯅꯤ꯫ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯀꯨꯟꯖꯣ ꯍꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯧ ꯃꯇꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯊꯣꯏꯕ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕ ꯊꯕꯛ ꯋꯥꯅ ꯁꯨꯕꯅ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯅꯥꯈꯣꯛꯇꯅ ꯇꯨꯝꯈꯤ꯫ ꯊꯣꯏꯕ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯊꯣꯏꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯇꯨꯡꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕ ꯊꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯝꯐꯥ ꯁꯣꯛꯄ꯭ꯔꯣ? ꯅꯨꯄꯤꯗꯨ
ꯁꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏ꯫ ꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯒ "ꯁꯦ ꯍꯧꯒꯠꯂꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯨ ꯊꯠꯆꯤꯟꯈꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯅ ꯊꯣꯏꯕꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯈꯣꯏꯗ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯞꯆꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗ ꯍꯟꯗꯛꯁꯨ ꯊꯣꯏꯕ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯩꯒꯤ ꯃꯪꯗ ꯇꯠꯇꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯩꯅ ꯃꯁꯛꯁꯨ ꯐꯖꯅ ꯎꯕ ꯐꯪꯗꯦ꯫ ꯊꯣꯏꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯇꯥꯎ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯈꯤꯕꯗ ꯊꯣꯏꯕꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗꯗꯤ ꯃꯇꯣꯝꯗ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯁꯤꯡ ꯊꯤꯔꯤꯉꯩ ꯇꯟꯖꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜꯂꯣꯏ ꯀꯩꯑꯣꯏ ꯇꯥꯔꯝꯃꯤ꯫ ꯌꯦꯡꯗ ꯌꯦꯡꯊꯣꯛꯂꯨꯔꯕꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗ ꯀꯨꯟꯖꯨꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯅ ꯊꯥꯔꯛꯄ ꯈꯨꯅꯦꯛ ꯃꯔꯤ ꯃꯉꯥꯅ ꯊꯣꯏꯕꯒꯤ ꯇꯨꯡꯗꯒꯤ "ꯇꯥ ꯊꯣꯏꯕ!" ꯊꯣꯏꯕꯁꯨ ꯃꯤꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯎꯔꯤ, ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯂꯗꯨꯅ "ꯅꯈꯣꯏ ꯑꯣꯏꯔꯦ, ꯀꯔꯤ ꯈꯟꯅꯁꯦ ꯍꯥꯏꯕꯅꯣ?" ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯊꯣꯏꯕꯁꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯐꯨꯖꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯅ ꯊꯣꯏꯕꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯆꯥꯎꯕꯒ ꯊꯦꯡꯕꯨꯡꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯣꯏꯕꯕꯨ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯅꯦꯛ ꯃꯔꯤ ꯃꯉꯥꯗꯨꯅ ꯈꯥꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯄꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯥꯕꯗꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯈꯣꯏꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕ ꯃꯌꯨꯝ ꯍꯜꯂꯛꯂ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯕꯨ ꯐꯨꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯉꯝꯗꯕꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯕꯗꯒꯤ ꯊꯣꯏꯕ ꯀꯩꯊꯦꯜ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯇꯣꯝꯗ ꯀꯩꯊꯦꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯥꯕ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯑꯍꯨꯝ ꯃꯔꯤꯒ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯈꯔꯁꯨ ꯆꯤꯛꯄ ꯃꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯏꯌꯥꯝꯕ, ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕ ꯇꯥ ꯊꯣꯏꯕꯗꯣ ꯑꯥꯗ ꯂꯥꯛꯂꯤ." ꯈꯥꯕ ꯈꯖꯤꯛ ꯅꯣꯛꯂꯒ "ꯀꯔꯥꯏꯅꯣꯅꯦ? ꯃꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥ ꯂꯩꯗꯅ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯣ ꯂꯧꯕ ꯐꯪꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯁꯣꯏꯍꯟꯕ ꯌꯥꯔꯣꯏ." ꯃꯈꯣꯏ ꯑꯇꯩꯅ ꯁꯣꯏꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯕ ꯍꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯕꯒ ꯊꯣꯏꯕꯕꯨ ꯈꯥꯕꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯃꯥꯗꯤ ꯈꯔ ꯊꯨꯔꯦ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯥꯕ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯑꯍꯣꯏꯅꯗꯨꯝ ꯊꯣꯏꯕꯕꯨ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯈꯥꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯈꯧꯕꯨꯅꯥꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯁꯨ ꯊꯣꯏꯕꯕꯨ ꯀꯔꯦꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯇꯥꯁꯤꯟꯅꯗꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ?" ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯥꯕ ꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯅꯪꯕꯨ ꯐꯨꯖꯕ, ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ." ꯊꯣꯏꯕ ꯈꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯈꯣꯟꯗꯤ ꯀꯟꯗꯕꯤ "ꯀꯔꯤ ꯃꯔꯝꯒꯤ? ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ?" ꯈꯥꯕ ꯍꯟꯗꯛꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯄꯒꯤ. ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯂꯧꯕ ꯐꯪꯗ꯭ꯔꯦ, ꯑꯗꯨꯅ ꯐꯨꯖꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩꯗ
ꯐꯨꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ? ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯥꯕꯒꯤ ꯈꯧꯕꯨꯅꯥꯏꯁꯤꯡꯅ ꯊꯣꯏꯕꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯃꯈꯣꯏꯁꯤꯡꯕꯨ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈꯤ꯫ ꯊꯣꯏꯕꯁꯨ ꯄꯟꯊꯗꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯍꯟꯗꯛꯇꯤ ꯃꯁꯥꯃꯛꯅ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯃꯥꯁꯨ ꯈꯪꯂꯦ꯫ ꯊꯣꯏꯕꯁꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯕꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯕꯨꯡ ꯀꯨꯟꯖꯣꯒꯁꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯃꯆꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯄꯟꯊꯗꯅ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯊꯥꯡꯇꯦꯛꯀꯤꯗ ꯆꯠꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯊꯥꯡꯇꯦꯛꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯡꯇꯦꯛꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯈꯪꯕ ꯉꯝꯂꯤ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ꯫ ꯊꯣꯏꯕꯒꯤ ꯎꯀꯜ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯊꯥꯡꯇꯦꯛꯅ ꯀꯨꯟꯖꯣꯗ ꯊꯋꯥꯏ ꯑꯁꯤꯅ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯃꯃꯤꯒꯨꯝꯅ ꯂꯩ, ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯊꯣꯏꯕꯒꯤ ꯃꯐꯝꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯀꯨꯟꯖꯣ ꯃꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ? ꯃꯗꯨꯝꯇꯪꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯤꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯀꯨꯟꯖꯣ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯣꯏ꯫ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯕꯨ ꯃꯥꯡꯍꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯐꯕ ꯊꯋꯥꯏꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ꯫ ꯀꯨꯟꯖꯣ ꯊꯥꯡꯇꯦꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯅꯥꯗ ꯀꯔꯤꯁꯨ ꯍꯥꯞꯇ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕ ꯎꯄꯥꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯡꯇꯦꯛꯀꯤ ꯃꯐꯝꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯊꯥꯡꯇꯦꯛꯁꯨ ꯎꯄꯥꯏ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯊꯥꯁꯤ ꯅꯨꯃꯤꯠ ꯅꯠꯇꯅ ꯑꯇꯩ ꯅꯨꯃꯤꯠꯇ ꯇꯧꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣ ꯍꯔꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯊꯥꯡꯇꯦꯛ ꯀꯔꯤꯕꯨ ꯊꯣꯛꯂꯕ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯍꯧꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯊꯕꯥꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯣꯏꯕꯒꯤ ꯃꯔꯨꯞ ꯆꯥꯎꯕꯗ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯊꯕꯥ ꯆꯥꯎꯕꯅ ꯇꯝꯕꯗꯒꯤ ꯈꯪꯂꯦ ꯊꯣꯏꯕꯒꯤ ꯃꯃꯥ ꯉꯝꯗꯦ ꯍꯥꯏꯕ, ꯑꯗꯨꯅ ꯊꯕꯥꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯃꯥꯡꯒꯣꯜꯗ ꯃꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗ ꯊꯕꯥꯅ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯊꯕꯥ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯊꯕꯥ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ? ꯊꯕꯥ ꯅꯣꯛꯂꯗꯨꯅ, ꯇꯥ ꯆꯥꯎꯕꯅ ꯇꯝꯕꯗꯒꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯈꯪꯕꯅꯤ, ꯏꯃꯥꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯊꯣꯏꯕ ꯐꯤꯗꯥ ꯊꯥꯗꯨꯅ, ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯌꯦꯡꯅꯕ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕꯁꯤꯗ ꯏꯃꯥ ꯃꯇꯣꯝꯇ ꯊꯝꯂꯝꯕꯗꯣ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯊꯕꯥ ꯅꯣꯛꯂꯗꯨꯅ, ꯇꯥ ꯊꯣꯏꯕꯅ ꯆꯠꯀꯗꯧꯕꯗꯣ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯑꯩ ꯏꯃꯥꯒ ꯂꯩꯔꯝꯃꯒꯦ꯫ ꯊꯣꯏꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ ꯊꯕꯥꯒ ꯂꯩꯔꯝꯃꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯄꯟꯊꯗꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯕꯥ ꯊꯣꯏꯕꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯃꯁꯥꯗ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯥꯟꯅꯗꯕ ꯏꯊꯤꯟ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯉꯥꯏꯔꯕꯒꯨꯝ ꯃꯁꯥꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯊꯕꯥ ꯃꯁꯥꯅ ꯐꯥꯎꯔꯤꯕ ꯏꯊꯤꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯕꯅ ꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯃꯃꯥꯒꯤ ꯑꯅꯥꯕꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯊꯣꯏꯅ ꯇꯧꯔꯣꯏ, ꯑꯃꯥꯏꯕꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯂꯒ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯌꯨꯝ ꯌꯧꯔꯕꯁꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯟ ꯑꯗꯨꯅ ꯇꯠꯇꯅ ꯑꯣꯠꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯁꯤ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯊꯥꯡꯇꯦꯛꯅ ꯂꯥꯏꯊꯧ ꯇꯧꯕꯒꯤ ꯃꯄꯣꯠ ꯃꯆꯟ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯤ꯫ ꯃꯄꯣꯠ ꯃꯆꯟ ꯁꯨꯔꯦ ꯈꯪꯂꯕꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯋꯥꯒꯤ ꯃꯌꯥꯏꯅ ꯌꯩꯕꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯁꯥꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯑꯃꯥꯏꯕ ꯊꯥꯡꯇꯦꯛꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯡꯇꯦꯛ ꯎꯕꯗ ꯇꯝꯐꯥ ꯁꯥꯎꯅ, ꯃꯥꯏꯕ
ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ? ꯊꯥꯡꯇꯦꯛ ꯊꯋꯥ ꯁꯥꯗꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯒꯤ ꯀꯧꯔꯤꯕꯅꯤ꯫ ꯇꯝꯐꯥ ꯊꯥꯡꯇꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯑꯩ ꯃꯥꯡꯍꯟꯕ? ꯃꯥꯏꯕ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯝꯗꯟꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯅꯥꯏꯔꯣꯏ꯫ ꯊꯥꯡꯇꯦꯛ ꯇꯝꯐꯥꯒꯤ ꯊꯋꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯂꯒ ꯅꯍꯥꯛ ꯂꯩꯕꯅ ꯑꯇꯣꯞꯄ ꯀꯌꯥꯒꯤ ꯊꯋꯥꯏ ꯄꯥꯡꯒꯗꯕꯗ ꯌꯦꯠꯂꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯇꯦꯛ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯗ ꯄꯥꯛ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏꯒꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯊꯥꯡꯇꯦꯛꯀꯤ ꯃꯁꯥꯗ ꯌꯩꯕꯗ ꯊꯥꯡꯇꯦꯛ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯏꯕ, ꯃꯇꯨꯡꯗꯗꯤ ꯃꯔꯥ ꯂꯩꯇꯕ ꯈꯨꯗꯤꯡꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯕꯤꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯥꯕꯅ ꯇꯧꯔꯒ ꯊꯥꯡꯇꯦꯛꯄꯨ ꯁꯝꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯊꯥꯡꯇꯦꯛ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯂꯥꯛꯆꯩꯗ ꯊꯋꯥꯏ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯅ꯫ ꯀꯨꯟꯖꯣ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ, ꯑꯣꯖꯥ ꯃꯥꯏꯕ, ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯨꯟꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯇꯦꯛ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ꯫ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯥꯕꯅ ꯊꯥꯡꯇꯦꯛꯄꯨ ꯃꯇꯝ ꯈꯔ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯪꯒꯗꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯕꯥꯒꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯒ, ꯊꯕꯥ, ꯅꯍꯥꯛꯅ ꯏꯕꯨꯡ ꯊꯣꯏꯕꯕꯨ ꯀꯟꯕꯤꯌꯣ, ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯊꯕꯥ ꯀꯔꯤꯃꯛꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯇꯁꯦꯡꯅ ꯊꯕꯥ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯅꯨꯄꯤꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯗ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯊꯕꯥ ꯊꯣꯏꯕꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯊꯕꯥ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯔꯝꯗ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛ ꯂꯥꯏꯃꯤꯠ ꯌꯥꯝꯅ ꯆꯨꯝꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯅꯁꯨ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯀꯤ ꯋꯥꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯑꯁꯨꯝ ꯀꯨꯞꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯊꯣꯏꯕꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯊꯣꯏꯕꯒ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯇꯝꯐꯥ ꯀꯧꯕꯤ ꯑꯃꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯕꯗꯨ꯫ ꯃꯔꯛ ꯑꯁꯤꯗ ꯇꯝꯐꯥꯕꯨ ꯄꯥꯝꯖꯕ ꯒꯨꯟꯗꯥ ꯑꯃꯅ ꯇꯝꯐꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯐꯠꯇꯁꯤꯡꯒꯤ ꯃꯈꯨꯠꯇ ꯊꯣꯏꯕꯒꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨꯡ ꯇꯝꯐꯥ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯝꯗꯟꯕ ꯊꯋꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯅ ꯎꯀꯜ ꯑꯣꯏꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯅ ꯑꯁꯨꯝ ꯀꯨꯞꯅ ꯌꯦꯡꯂꯛꯄꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯀꯨꯟꯖꯣꯒꯤ ꯃꯆꯥ ꯈꯥꯕꯅ ꯊꯣꯏꯕꯒꯤ ꯃꯥꯡꯅꯅꯕ ꯇꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯄꯨꯝꯕ ꯂꯩꯐꯥꯎ ꯑꯣꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎꯗꯨ ꯇꯥꯔꯨꯕꯗ ꯊꯕꯥ ꯃꯁꯥ ꯑꯗꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯃꯥꯏꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯥꯡꯇꯦꯛꯁꯨ ꯃꯁꯥ ꯐꯒꯠꯂꯛꯇꯅ ꯆꯠꯄ ꯈꯣꯠꯄ ꯉꯝꯂꯤ꯫ ꯑꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯥꯕ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯂꯐꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯥꯡꯇꯦꯛ ꯂꯐꯣꯏ ꯍꯦꯛ ꯎꯕꯒ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯂꯐꯣꯏ ꯅꯣꯛꯂꯒ, ꯊꯥꯡꯇꯦꯛ, ꯅꯪꯅ ꯂꯥꯛꯄꯁꯤꯅ ꯅꯇꯣꯝꯇ ꯂꯥꯛꯇꯦ, ꯃꯤ ꯂꯣꯏꯅꯔꯒ ꯍꯦꯛꯇ ꯂꯥꯛꯏꯅꯦ꯫ ꯊꯥꯡꯇꯦꯛ
ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ꯫ ꯂꯐꯣꯏ ꯅꯣꯛꯂꯒ ꯑꯩꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯂꯥꯛꯄ ꯑꯃ ꯏꯆꯝ ꯆꯝꯅ ꯂꯥꯛꯂꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯨꯏꯔꯦꯅꯦ ꯃꯥꯏꯕꯒꯤ ꯊꯕꯛꯁꯦ ꯄꯣꯊꯥꯕ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯄꯣꯊꯥꯔꯒꯦ ꯈꯜꯂꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯊꯤꯔꯣ꯫ ꯑꯍꯥꯟꯕꯗꯗꯤ ꯂꯐꯣꯏ ꯊꯥꯡꯇꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯥꯡꯇꯦꯛꯅ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯌꯥꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯐꯣꯏꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯑꯀꯟꯕ ꯏꯔꯩ ꯑꯃ ꯑꯣꯜꯂꯒ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯐꯣꯏꯅ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯐꯣꯏꯒꯤ ꯂꯩꯋꯥꯒꯤ ꯃꯇꯤꯛꯅ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯍꯦꯛ ꯐꯥꯖꯤꯟꯈꯤꯕꯒ ꯀꯨꯟꯖꯣꯅ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯀꯤ ꯈꯣꯡꯂꯩ ꯈꯔ ꯄꯨꯔꯒ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗꯣ ꯃꯩ ꯊꯥꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯂꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯈꯥꯕꯁꯨ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯕꯒ ꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯕꯥꯒꯤ ꯃꯆꯥ ꯑꯗꯨꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯤꯛ ꯂꯩꯕꯅ ꯂꯐꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯅꯠꯇꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯊꯕꯥ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯕꯥ ꯊꯥꯔꯤꯛ ꯍꯦꯛ ꯎꯕꯒ ꯊꯥꯔꯤꯛꯀꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯏꯕꯨꯡ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯊꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯤ ꯑꯃꯥꯏꯕꯤ ꯊꯥꯔꯤꯛ ꯑꯗꯨꯕꯨ ꯇꯞꯅ ꯊꯕꯥꯕꯨ ꯐꯥꯊꯕꯤꯔꯒ ꯀꯔꯤ ꯇꯧꯔꯦ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯄꯨꯝꯕ ꯊꯥꯔꯤꯛꯇ ꯇꯝꯂꯤ꯫ ꯊꯥꯔꯤꯛ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯐꯝ ꯀꯥꯗꯨꯗ ꯆꯪꯂꯒ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯐꯥꯖꯤꯜꯂꯤꯕ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯝꯂꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯐꯣꯏꯒꯤ ꯃꯁꯥꯗ ꯇꯝꯐꯥꯒꯤ ꯊꯋꯥꯏꯒꯤ ꯑꯀꯟꯕ ꯃꯌꯥꯏ ꯑꯗꯨꯅ ꯌꯩꯕꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯀꯟꯕ ꯏꯔꯩ ꯑꯃ ꯑꯣꯜꯂꯒ ꯊꯣꯏꯕꯒꯤ ꯌꯨꯝ ꯇꯝꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯥꯕꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯅ ꯊꯣꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯊꯋꯥꯏꯒꯤ ꯑꯀꯟꯕ ꯏꯔꯩ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯨꯝꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏꯗꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯃꯇꯣꯝꯇ ꯀꯞꯇꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯃꯣꯝ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯂꯣꯏꯔꯦ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯂꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯅ ꯇꯧꯔꯒ ꯊꯣꯏꯕꯒ ꯊꯕꯥꯒ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫